ngasi yaifaraba yangai mangani panba irai numit sejat November gi taramari tingumja lisingani kunmanga akhoi sana kunungda miyang kada akhoi umang lai singdagi pomani ni kabirakpa sana kunungi sotharaba adagi matam chupda sahi lisang sina ido saba ido pakangba yimjaw lairenbi imaibe ma atai leiba masil mayam jingi sahi chupa masil panguna laglaba ima sing seyoja sing phai punumangpu sana kunungna akhoi puning thawgat pawaina umang lai singdagi kabirakpa ho singduna akhoi kom ani khak akhoi mateng tawjabani aduga kabirageba umang lai ho kabirageba singbusu sana kunungi ning dawi mot mereng sinjaraga jiriba akhoi mayamna tawimal khangba uchari matang tabadasu lebaki masil pangakpa ifrusi tawteyadaba masil mayam lakpa sida mateng koyena bidamakta mamangai dum sanaramba dumna ho kom ani ni kabiragna apil tawjari aduga manglai sing thawal kanglo punamaku su sana kunung maidegi tagatba pungdoksari